Hello, nungsirba maruploising sidi rally sing and tan hogola me yung to ngangai di ma yaho yam thing bane kayino da ma hing da kuchat sat na le ko ayuk ta tum bane ba dunga sidi ma yaho yam ngalle ando hayeng se nong su ni hai do nong su dringi sta gi garden da sat li ba rose khara se husi autumn gi sat pa hora ising se khara yeng hanjara ke ando husi sat pa hora ising se mung nong su ra dem phudat khrani ba ko and sisina Alan Wick rose ni David Austin gi rose ni pink masu gi yam baby pink masu ni sida khara yak nu uidana ko and si baby pink ni am phasai dagi sina fairy tale magic ni ngahana gi spring da yam phasa na sat pa rose to pung yom yom gai sat pa ni si se and huji autumn yu ina di si sat pa horak ta ngai re hai tare ko and dagi sisna Pierre de Rozan ne aina hana za haigib do si rose ka aigi ka aga snana bane snana ba thaba rose ni aduga yam phasai si ji matum tasala sat leba nigi nobalis ti mayam loina pam bane si gi rose koi purple masuda ne ko khara keno season gi matungina mai masu ji khara ole ando mayam no pam na ba rose ni nobalis se you to Pazadra, my Masaksa. And the Gisis na Jude Obscure, Sisu David Austin gi rose name, and Yamna Hogi old fashioned gi rose name, Sisu Matum Tasalaga yam romantic way, am no sibe rose ne haitare, the Gika Agas nurse yay, Tinkang yam pandi, the sea rose, the Tinkang hek yamna panda, the rose sing say yamana eka agas naye. Andagi makhonga su yam nop laud bane ju do obscure se chap tinga gane ko nakoi atai khar David Austin gi rose khar laiba mangak yam nomba and sigi rose madi mangak se sap tinge aduga yam yeng banuai hai tare and mai masa sing si juna pang na nop thade ba khoi thek laude ling lau e loina ma and this is Japanese anemones ne and sigi laise ko pangsan da sandu edo masi da habadi no phasu yam phasai si se and gi sisna karamba no si o sigi se Wallington all hall goe and the sina Carmagno Delbart French rose sing se ya maintain the with am live rose sing ne and the sina love song go Floribunda rose ne si mamangi autumn satkibo autumn da tha bani and handak sahi se phasana sale spring da gi horaga and ayamba ai rose tha se autumn da thai do handaki autumn se sigi loiram dai natraga winter manung da ai tha baganda ai mayam da yeng hanjarake sisna mother and child go mother and child yam sat pane do sisu am kaktang sat le huzigi autumn yu ina di Abraham Darby sisu David Austin gi rose ne and yam phaza bane sima su je apricot puras nate pink nate mayai oina leiba rose ne hai tare nagi sisna masak maming khangda ba rose ne ai kaino ne aina ngam su wan gi bado angang ba se masak maming khangda ba kamai na horak pano khangda ba rose ne mina masa pirak para kaino ai khangdre ko andagi sina fall stop ne David Austin gi rose ne masak se phazadra khu phasa se ngomai masak se manam su loire manam su khunung sim ni sigi rose tu manung se marai ta sale dana dugana sabul loina daroga don larga khogi pura kainos ni khogi angang bada su khara khogi kaino yam light oiba angang banati ba si se khara dark oiba khitang marun masu kitang sangba du main taweba yam phasai si se andagi sina soul sister kawe Floribunda rose ni si autumn gi salak pa horak ta ngari ba sing ne ando autumn loidri bo sat kadam ne ando zik sat pa horak ta ngari nong nang phudat ki dore mayam se andagi brass band sigi brass band so anoba rose ne gi garden da handak sahina ahan ba sat pa rose ne
ꯁꯤꯅ ꯑꯒꯨꯁꯇꯥ ꯂꯨꯏꯁ ꯑꯩꯅ ꯍꯥꯟꯅꯁꯨ ꯎꯍꯟꯈꯤꯕꯗꯣ ꯑꯗꯣ ꯑꯒꯨꯁꯇꯥ ꯂꯨꯏꯁꯀꯤ ꯃꯁꯛꯁꯦ ꯈꯨꯐꯖꯕꯅꯤ ꯃꯄꯣꯝꯗꯒꯤ ꯑꯗꯒꯤ ꯈꯤꯇꯪ ꯁꯠꯀꯥꯏꯔꯛꯄꯒꯤ ꯑꯗꯒꯤ ꯄꯨꯔꯥ ꯁꯠꯀꯥꯏꯔꯛꯄꯒꯤ ꯃꯁꯛꯁꯤꯡꯁꯦ ꯌꯦꯡꯉꯣ ꯂꯣꯏ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯃꯣꯏꯗ ꯑꯍꯨꯝꯃꯛ ꯂꯣꯏ ꯐꯖꯩ ꯑꯃꯅ ꯍꯦꯜꯂꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯃꯅ ꯇꯥꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨ ꯇꯥꯔꯦ ꯈꯨꯐꯖꯕꯅꯤ ꯗꯣꯟ ꯗꯣꯟ ꯂꯥꯎꯔꯒ ꯌꯦꯡꯉꯣ ꯃꯁꯛꯁꯦ ꯌꯦꯡꯉꯣ ꯁꯤꯅ ꯄꯨꯔꯥ ꯁꯠꯀꯥꯏꯔꯕꯅꯦꯕ ꯁꯤꯁꯤꯅ ꯑꯗꯒꯤ ꯁꯤꯁꯤꯅ ꯍꯦꯚꯟ ꯑꯣꯟ ꯑꯥꯔꯊ ꯀꯧꯋꯦ ꯑꯗꯣ ꯁꯤꯒꯤ ꯔꯣꯁꯁꯦ ꯑꯩꯅ ꯊꯥꯐꯝ ꯌꯥꯝ ꯆꯥꯗꯕ ꯃꯐꯝ ꯑꯃꯗ ꯊꯥꯔꯨꯔꯦꯕ ꯑꯗꯣ ꯍꯟꯗꯛꯀ ꯆꯍꯤ 2 ꯁꯨꯕꯅꯦ ꯑꯗꯣ ꯍꯟꯗꯛꯁꯦ ꯑꯩꯅ ꯍꯣꯡꯗꯣꯛꯀꯦꯅ ꯈꯜꯂꯦ ꯋꯤꯟꯇꯔꯗ ꯑꯗꯣ ꯀꯗꯥꯏꯗ ꯍꯣꯡꯗꯣꯛꯇꯣꯏꯅꯣꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯀꯩꯒꯤꯅꯣꯗ ꯁꯤꯒꯤꯁꯦ ꯃꯥꯅ ꯍꯧꯔꯤꯕ ꯃꯐꯝꯁꯦ ꯆꯦꯔꯤ ꯇ꯭ꯔꯤ ꯑꯃꯒꯤ ꯃꯈꯥꯗꯅꯦꯕ ꯁꯤꯗꯩꯗ ꯃꯐꯝ ꯌꯥꯝ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯅꯁꯨ ꯁꯤꯁꯦ ꯊꯥꯕ ꯃꯇꯝꯗ ꯈꯜꯍꯧꯗ꯭ꯔꯦꯕ ꯑꯗꯣ ꯍꯟꯗꯛ ꯆꯍꯤꯁꯤꯗꯤ ꯑꯩ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯉꯒ ꯍꯣꯡꯗꯣꯛꯀꯦ ꯈꯨꯐꯖꯝ ꯇꯧꯗ꯭ꯔꯦꯉꯣ ꯄꯨꯂꯞ ꯂꯩꯕꯁꯦ ꯃꯣꯏ 3 4 5ꯁꯦ ꯈꯨꯐꯖꯝꯅꯦ ꯃꯃꯤꯡꯁꯤꯁꯨ ꯍꯦꯚꯟ ꯑꯣꯟ ꯑꯥꯔꯊ ꯀꯧꯋꯦ ꯈꯨꯐꯖꯝ ꯇꯧꯗ꯭ꯔꯥ ꯑꯗꯒꯤ ꯁꯤꯒꯤ ꯑꯩꯁꯤꯅ ꯑꯩꯒꯤ ꯌꯨꯝꯗ ꯍꯧꯕ ꯎ ꯃꯣꯔꯣꯛ ꯈꯔꯅꯤ ꯎ ꯃꯣꯔꯣꯛꯁꯦ ꯑꯩ ꯌꯥꯝꯅ ꯊꯥꯗ꯭ꯔꯕꯅꯦ ꯍꯟꯗꯛꯇꯤ ꯀꯩꯅꯣꯗ ꯎ ꯃꯣꯔꯣꯛ ꯆꯥꯕ ꯉꯝꯗ꯭ꯔꯦꯕ ꯍꯧꯖꯤꯛꯁꯦ ꯑꯍꯟ ꯑꯣꯏꯁꯜꯂꯛꯇꯕ ꯇꯩꯔ ꯈꯪꯗꯦꯕꯀꯣ ꯎ ꯃꯣꯔꯣꯛ ꯊꯥꯏꯅꯗꯤ ꯎ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯔꯝꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯎ ꯃꯣꯔꯣꯛ ꯑꯃꯒ ꯍꯥꯞꯄꯗꯤ ꯂꯣꯏꯔꯦ ꯑꯗꯒꯤ ꯍꯥꯕꯅꯦꯔꯣꯁꯦ ꯑꯩꯅ ꯊꯥꯔꯤꯁꯦ ꯀꯩꯝꯇꯒꯤ ꯅꯠꯇꯦ ꯀꯩꯒꯨꯝꯕ ꯂꯦꯝ ꯀꯔꯤꯒꯨꯝꯕ ꯑꯗꯒꯤ ꯕꯤꯐ ꯀꯔꯤꯒꯨꯝꯕ ꯁꯤꯒꯨꯝꯕ ꯊꯣꯡꯕꯗ ꯍꯥꯕꯅꯦꯔꯣꯁꯦ ꯌꯥꯝ ꯆꯥꯅꯩꯌꯦꯕ ꯑꯗꯨꯅ ꯑꯩ ꯊꯥꯕꯅꯦ ꯁꯤꯁꯨ ꯎ ꯃꯣꯔꯣꯛꯅꯤ ꯇꯨ ꯎ ꯃꯣꯔꯣꯛ ꯄꯥꯝꯕꯤ 3 4ꯗꯤ ꯍꯧꯋꯦꯀꯣ ꯌꯨꯝꯗ ꯑꯗꯒꯤ ꯈꯔ ꯑꯃꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯒꯥꯔꯗꯦꯟꯗ ꯍꯧꯋꯦ ꯑꯗꯨꯁꯨ ꯄꯥꯟꯕ ꯐꯖꯅ ꯍꯧꯔꯦ ꯁꯨꯃꯥꯏꯅ ꯁꯧꯒ꯭ꯔꯤꯁꯦ ꯆꯔꯥ ꯑꯃ ꯆꯥꯕ ꯌꯥꯔꯅꯤ ꯑꯩꯒꯤ ꯁꯧꯒ꯭ꯔꯤꯁꯦ ꯃꯊꯟꯇ ꯍꯧꯖꯔꯛꯄ ꯁꯧꯒ꯭ꯔꯤꯅꯦ ꯁꯤꯒꯤ ꯁꯧꯒ꯭ꯔꯤꯁꯦ ꯃꯐꯝ ꯌꯥꯝ ꯆꯥꯗꯅ ꯍꯥꯏꯕꯗꯣ ꯃꯐꯝꯁꯦ ꯈꯨꯠꯆꯥꯗꯕꯅꯤ ꯀꯥꯔꯛꯁꯤꯗ ꯃꯥꯅ ꯍꯧꯔꯛꯏꯕ ꯃꯐꯝꯁꯦ ꯑꯗꯨꯕꯨ ꯌꯦꯡꯉꯣ ꯃꯥ ꯍꯤꯡꯉꯤ ꯁꯤꯗꯩꯗ ꯑꯗꯒꯤ ꯁꯤꯁꯤꯅ ꯃꯝꯁꯅꯦ ꯃꯝꯁꯦ ꯃꯄꯣꯝ ꯈꯨꯠꯁꯥꯠ ꯑꯃ ꯇꯧꯔꯦꯕ ꯑꯗꯒꯤ ꯁꯤꯅ ꯁꯦꯜꯕꯤꯌꯥꯅꯦ ꯁꯦꯜꯕꯤꯌꯥꯁꯦ ꯌꯦꯡꯉꯣ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯌꯦꯡꯉꯣꯅꯦ ꯈꯨꯠꯁꯥꯠꯁꯦ ꯌꯦꯡꯉꯣ ꯈꯨꯠꯁꯥꯠ ꯑꯃꯅꯦ ꯍꯟꯗꯛ ꯆꯍꯤꯁꯦ ꯁꯤꯁꯦ ꯍꯦꯛꯇ ꯄꯩꯒꯩ ꯁꯥꯠꯂꯦ ꯌꯣꯝꯒꯩ ꯁꯥꯠꯂꯦ ꯃꯥꯁꯦ ꯍꯟꯗꯛꯁꯦ ꯐꯁꯨ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯃꯊꯪ ꯆꯍꯤꯗ ꯑꯩ ꯃꯅꯤꯡꯗ ꯂꯣꯝꯗꯁꯨ ꯑꯃ ꯊꯥꯒꯦꯅ ꯈꯜꯂꯦ ꯑꯩ ꯍꯧꯖꯤꯛ ꯃꯃꯥꯡꯂꯣꯝꯗ ꯊꯣꯛꯂꯛꯑꯕꯅꯦꯕ ꯑꯩꯒꯤ ꯌꯨꯝ ꯃꯃꯥꯡꯂꯣꯝꯗ ꯑꯗꯣ ꯑꯩꯒꯤ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯞ ꯋꯦꯒꯤ ꯅꯥꯀꯟꯗꯅꯦꯕ ꯁꯤꯁꯦ ꯍꯧꯔꯤꯁꯦ ꯑꯗꯣ ꯐꯖꯅ ꯇꯧꯋꯦ ꯑꯗꯣ ꯏꯪꯊꯝꯊꯥꯗ ꯁꯤꯁꯨ ꯂꯣꯏ ꯀꯪꯉꯒ ꯃꯥꯡꯈꯤꯗꯣꯏꯅꯦ ꯃꯈꯣꯡ ꯐꯥꯎꯕ ꯀꯩꯝꯇ ꯂꯩꯇꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯁꯄ꯭ꯔꯤꯡꯗ ꯆꯣꯡꯈꯠꯂꯛꯇꯣꯏꯅꯦ ꯁꯤꯅ ꯖꯦꯔꯦꯅꯤꯌꯝꯅꯦ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈꯤꯕꯗꯣ ꯖꯦꯔꯦꯅꯤꯌꯝꯁꯦ ꯃꯈꯜ ꯃꯈꯜ ꯌꯥꯝ ꯂꯩ ꯑꯩ ꯁꯤ ꯀꯔꯝꯕ ꯖꯦꯔꯦꯅꯤꯌꯝ ꯃꯈꯜꯅꯣ ꯑꯩ ꯈꯪꯗꯦꯅ ꯒꯨꯒꯜꯗꯕꯨꯗꯤ ꯌꯦꯡꯉ ꯈꯪꯅꯤ ꯑꯗꯣ ꯑꯩ ꯇꯜꯂꯦ ꯌꯦꯡꯕ ꯑꯗꯒꯤ ꯁꯤꯁꯤꯅ ꯁꯥꯔ ꯗꯣꯅꯥꯜꯗ ꯕ꯭ꯔꯦꯗꯃꯦꯟ ꯔꯣꯁꯅꯦ ꯍꯥꯏꯕ꯭ꯔꯤꯠ ꯇꯤꯅꯦ ꯃꯅꯝ ꯈꯨꯅꯨꯡꯁꯤ ꯑꯃꯅꯦ ꯁꯤꯒꯤ ꯔꯣꯁꯁꯦ ꯑꯩ ꯍꯟꯗꯛꯀꯤ ꯁꯝꯃꯔ ꯍꯧꯔꯛꯄꯗꯨꯗ ꯊꯥꯈꯤꯕ ꯔꯣꯁꯅꯦ ꯁꯤꯁꯤꯅ ꯕ꯭ꯌꯨꯇꯤꯐꯨꯜ ꯒꯔꯜ ꯁꯤꯁꯨ ꯍꯥꯏꯕ꯭ꯔꯤꯠ ꯇꯤ ꯔꯣꯁꯅꯦ ꯑꯩꯅ ꯃꯃꯥꯡꯒꯤ ꯀꯩꯅꯣ ꯚꯤꯗꯤꯑꯣꯗꯁꯨ ꯑꯃꯨꯛꯈꯛ ꯎꯍꯟꯈ꯭ꯔꯕꯅꯦ ꯁꯤꯁꯦ ꯌꯥꯝ ꯐꯖꯅ ꯁꯥꯠꯂꯦ ꯁꯤꯁꯨ ꯍꯟꯗꯛꯀꯤ ꯆꯍꯤꯅ ꯑꯍꯥꯟꯕ ꯁꯥꯠꯄ ꯔꯣꯁꯅꯦ ꯑꯗꯒꯤ ꯁꯤꯒꯤ ꯌꯦꯂꯣꯁꯦ ꯁꯤꯁꯦ ꯑꯄꯤꯛꯄ ꯁ꯭ꯇꯦꯟꯗꯔꯠ ꯔꯣꯁꯅꯦ ꯍꯥꯏꯕꯗꯤ ꯇ꯭ꯔꯤ ꯔꯣꯁꯅꯦ ꯑꯗꯣ ꯐ꯭ꯔꯤꯁꯤꯌꯥ ꯀꯧꯋꯦ ꯃꯅꯝꯁꯤꯗꯤ ꯂꯣꯏꯔꯦ ꯈꯨꯅꯨꯡꯁꯤꯝꯅꯦ ꯁꯤꯒꯤ ꯄꯥꯝꯕꯤꯁꯤꯗ ꯁꯤꯒꯤ ꯖꯥꯠꯁꯤꯒꯤ ꯔꯣꯁꯁꯤꯗ ꯕꯨꯁ ꯔꯣꯁ ꯑꯃꯁꯨ ꯂꯩꯌꯦꯕ ꯑꯗꯣ ꯑꯃꯗꯣ ꯕꯨꯁ ꯔꯣꯁꯇꯨꯗꯤ ꯃꯁꯥ ꯌꯥꯝ ꯐꯠꯇꯦ ꯑꯗꯣ ꯁꯤꯃꯗꯤ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯃꯅꯝꯗꯤ ꯁꯠꯀꯥꯏꯖꯥꯠꯅꯤ ꯃꯥꯅ ꯁꯥꯠꯂꯤꯕ ꯃꯐꯝꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯍꯥꯎ ꯂꯩꯔꯦꯟꯒ ꯁꯥꯠꯄꯗ ꯑꯩꯈꯣꯏꯒꯤ ꯃꯅꯝ ꯁꯦꯒꯥꯏꯒꯩ ꯂꯣꯏ ꯈꯪꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯤꯁꯨ ꯐ꯭ꯔꯤꯁꯤꯌꯥ ꯍꯥꯏꯕ ꯔꯣꯁꯁꯦ ꯁꯤꯁꯤꯁꯨ ꯁꯦꯒꯥꯏꯒꯩ ꯀꯩꯅೋ ꯃꯅꯝꯁꯦ ꯆꯠꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯁꯤꯅ ꯀ꯭ꯔꯥꯎꯟ ꯄ꯭ꯔꯤꯟꯁꯦꯁ ꯃꯥꯔꯒꯔꯤꯇꯥꯅꯤ ꯁꯤꯁꯨ ꯗꯦꯕꯤꯠ ꯑꯣꯁꯇꯤꯟꯒꯤ ꯔꯣꯁꯅꯤ ꯌꯥꯝ ꯐꯖꯕ ꯔꯣꯁꯅꯤ ꯁꯤꯁꯦ ꯑꯩꯁꯤ ꯁꯤꯡꯖꯨꯗ ꯍꯥꯞꯅꯕ ꯇꯨꯅꯤꯡꯈꯣꯛ ꯈꯔꯒ ꯐꯛꯄꯥꯏ ꯈꯔꯒ ꯍꯦꯛꯀꯦꯅ ꯇꯧꯕꯅꯤ ꯑꯗꯨ ꯀꯃꯥꯏꯅ ꯀꯥꯟꯁꯟꯗꯣꯏꯅꯣ ꯑꯩꯁꯤ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯌꯦꯡꯉꯣ ꯇꯨꯅꯤꯡꯈꯣꯛ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯅꯦ ꯁꯤꯗ ꯇꯨꯅꯤꯡꯈꯣꯛ ꯃꯌꯥꯝ ꯆꯣꯡꯉꯤꯁꯦ ꯌꯦꯡꯉꯣ ꯁꯤꯗꯩꯗ ꯁꯤꯅ ꯐꯛꯄꯥꯏꯅꯦ ꯁꯤ ꯐꯖꯗ꯭ꯔꯥ ꯐꯛꯄꯥꯏꯁꯦ ꯁꯤꯒꯨꯝꯕ 3ꯅꯦ ꯑꯩ ꯍꯧꯔꯤꯁꯦ ꯁꯣꯝꯗ ꯃꯃꯥꯡꯗ ꯑꯃꯅꯦ ꯁꯤꯁꯤꯅꯦ ꯑꯗꯒꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯀꯥꯔꯛꯇ ꯑꯃꯒ ꯍꯧꯔꯤ ꯈꯨꯐꯖꯝꯅꯤ
ꯑꯗꯒꯤ ꯇꯨꯅꯤꯡꯈꯣꯛ ꯈꯔꯒ ꯇꯨꯅꯤꯡꯈꯣꯛꯁꯦ ꯑꯩꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯐꯨꯛꯇꯠꯂ ꯄꯩꯒꯩ ꯂꯪꯊꯣꯛꯑꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯧꯔꯛꯑꯦ ꯁꯤ ꯃꯐꯝꯁꯤꯗ ꯁꯤ ꯌꯥꯔꯅꯤ ꯁꯤꯁꯤꯅ ꯁꯣꯝꯗꯒ ꯁꯤ ꯆꯣꯡꯈꯠꯂꯛꯏꯁꯦ ꯁꯣꯝꯗꯒꯤ ꯁꯨꯝ ꯁꯟꯗꯣꯔꯛꯄꯗꯨꯅ ꯁꯤ ꯌꯧꯁꯜꯂꯛꯑꯦꯕ ꯁ꯭ꯋꯥꯏꯁꯦ ꯃꯣꯏꯁꯤꯡꯁꯦ ꯑꯁ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯋꯥꯒꯖꯥꯠꯅꯤ ꯇꯨꯅꯤꯡꯈꯣꯛꯅ ꯁꯟꯗꯣꯔꯛꯑꯗꯤꯕꯀꯣ ꯑꯗꯒꯤ ꯑꯩꯁꯦ ꯆꯥꯝꯊꯣꯛꯑꯒ ꯊꯝꯃꯒꯦꯟꯗꯩꯅꯦ ꯀꯩꯅꯣꯗ ꯃꯆꯝ ꯀꯩꯀꯩ ꯀꯪꯅꯕ ꯍꯣꯔꯦꯟ ꯑꯩꯅ ꯁꯤꯡꯖꯨ ꯁꯨꯔ ꯆꯥꯒꯦ ꯇꯧꯕꯅꯦꯕ ꯅꯨꯡꯊꯤꯟꯁꯦ ꯑꯗꯣ ꯃꯪꯒꯟ ꯑꯄꯨꯟꯕ ꯈꯔꯁꯨ ꯂꯩ ꯑꯗꯨꯗꯨꯒ ꯑꯩꯁꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯆꯥ ꯊꯛꯄꯗ ꯑꯩ ꯁꯤꯡꯖꯨꯒꯤ ꯇꯌꯥꯔꯤ ꯇꯧꯔꯤꯅꯦ ꯁꯤꯁꯦ ꯁꯤꯡꯖꯨꯒꯤ ꯃꯆꯜꯁꯦ ꯃꯔꯣꯏ ꯃꯄꯥꯡ ꯌꯥꯎꯗꯗꯤ ꯍꯥꯎꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯩꯒꯤ ꯃꯪꯒꯟꯁꯦ ꯁꯤ ꯑꯩ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯇꯤꯡꯉꯝꯕꯅꯦꯕ ꯁꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯀꯞ ꯑꯃꯗꯤ ꯐꯥꯗꯦꯀꯣ ꯀꯞ ꯑꯃ ꯈꯔ ꯐꯥꯗꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯈꯤꯇꯪꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨ ꯆꯥꯅꯕ ꯑꯗꯒꯤ ꯈꯤꯇꯪ ꯆꯥ ꯅꯨꯡ ꯊꯛꯑꯝꯗꯥꯏꯗ ꯇꯧꯅꯕꯅ ꯈꯤꯇꯪ ꯇꯤꯡꯕꯅ ꯌꯥꯝ ꯇꯤꯡꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯁꯦ ꯊꯥꯎ ꯁꯥꯍꯜꯂꯒ ꯉꯧꯔꯦ ꯁꯨꯃꯥꯏꯅ ꯃꯪꯒꯟ ꯇꯥꯎꯊꯣꯛꯑꯒ ꯊꯝꯕꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯗꯨꯝ ꯊꯝꯕ ꯌꯥꯏꯌꯦꯅꯦ ꯃꯈꯨꯝ ꯏꯪꯊꯍꯜꯂꯦꯗꯅ ꯑꯗꯨꯗꯨꯒ ꯃꯈꯨꯝ ꯏꯌꯥꯔ ꯇꯥꯏꯠ ꯑꯣꯏꯕ ꯖꯥꯔ ꯑꯃꯗ ꯍꯥꯞꯄꯒ ꯑꯗꯨꯝ ꯊꯝꯕ ꯒꯦꯔꯦꯡ ꯑꯗꯨꯝ ꯂꯩꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯗꯨꯝ ꯆꯥꯕ ꯌꯥꯏꯕ ꯑꯗꯨ ꯃꯌꯥꯝꯗꯤ ꯀꯃꯥꯏꯅ ꯊꯝꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯅꯦ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯅꯨꯃꯤꯠꯇꯨꯗ ꯃꯌꯥꯝ ꯆꯥꯃꯤꯟꯅꯅꯕ ꯂꯩꯔꯗꯤ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯨ ꯀꯔꯤꯝ ꯀꯥꯏꯗꯦꯀꯣ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯉꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯨꯃꯥꯏꯅꯒ ꯉꯧꯕꯒꯁꯤꯗꯤ ꯁꯦꯀꯦꯟ ꯑꯃꯗ ꯑꯗꯨꯝ ꯂꯣꯏꯔꯛꯑꯦ ꯑꯩꯈꯣꯏ ꯊꯝꯅꯕꯒ ꯂꯩ ꯄꯣꯟꯇꯦ ꯑꯩ ꯁꯤꯗꯩꯗ ꯃꯤ ꯌꯥꯝꯗꯕꯒꯤ ꯁꯤꯗꯩꯗ ꯑꯩ ꯑꯃꯨꯛꯇꯪꯗ ꯂꯣꯏꯅ ꯆꯥꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗ ꯇꯥꯔꯗꯤ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯍꯥꯏꯕ ꯋꯥꯗꯅꯤ ꯑꯗꯣ ꯃꯄꯥꯟꯗ ꯂꯩꯕ ꯃꯤꯁꯤꯡꯗꯨꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯇꯧꯔꯝꯒꯅꯤꯅ ꯈꯜꯂꯤ ꯁꯨꯃꯥꯏꯅ ꯉꯧꯔꯒ ꯑꯗꯨꯝ ꯀꯩꯅꯣ ꯏꯌꯥꯔ ꯇꯥꯏꯠ ꯀꯟꯇꯦꯅꯔ ꯑꯃꯗ ꯍꯥꯞꯄꯒ ꯑꯗꯨꯝ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯗꯨꯝ ꯊꯝꯕ ꯌꯥꯕꯅꯤ ꯑꯗꯨꯝ ꯆꯥꯅꯅꯕ ꯊꯥꯏꯅꯅꯤꯀꯣ ꯁꯤꯒꯤ ꯃꯪꯒꯟ ꯑꯇꯥꯎꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐꯥꯟꯖꯧꯐꯝ ꯂꯩꯔꯛꯀꯤ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩꯒꯤ ꯂꯩꯍꯧꯕ ꯂꯝꯄꯥꯛꯀꯤ ꯐꯥꯟꯖꯧꯐꯝ ꯂꯩꯔꯛꯇꯣ ꯑꯗꯨꯒꯤ ꯃꯇꯣꯟꯗꯨꯗꯀꯣ ꯕꯣꯛ ꯑꯃꯅ ꯌꯣꯜꯂꯝꯃꯦꯕ ꯃꯥꯏ ꯄꯥꯛꯅꯝ ꯑꯗꯒꯤ ꯕꯣꯔꯥ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯃꯪꯒꯟ ꯀꯥꯡꯍꯧ ꯑꯇꯥꯎꯕ ꯑꯁ ꯈꯨꯍꯥꯎ ꯑꯃꯅꯤꯀꯣ ꯑꯁ ꯈꯨꯍꯥꯎ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯅꯨꯡꯊꯤꯟ ꯆꯔꯥ ꯋꯥꯟꯕꯒꯤ ꯂꯩꯕꯒ ꯑꯗꯨꯝ ꯆꯠꯄꯁꯦ ꯈꯪꯕ꯭ꯔꯥ ꯃꯥꯏ ꯑꯦꯛꯁꯇ꯭ꯔꯥ ꯑꯗꯨꯝ ꯍꯥꯞꯄꯤꯔꯛꯇꯣꯏꯅꯦ ꯑꯩꯈꯣꯏꯗꯤ ꯃꯤ ꯌꯥꯝ ꯌꯥꯝꯃꯤ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯝ ꯌꯥꯝꯃꯦꯀꯣ ꯑꯗꯨꯗꯨꯅꯅꯦ ꯃꯥꯅ ꯈꯪꯗꯅꯅꯦ ꯃꯥꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯈꯔ ꯌꯥꯝꯅ ꯄꯤꯕꯤꯔꯛꯇꯣꯏꯅꯦ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤꯕꯅꯦ ꯑꯕꯣꯛꯇꯣ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦꯀꯣ ꯑꯗꯒꯤ ꯁꯤ ꯁꯤꯡꯖꯨ ꯁꯨꯔꯦ ꯌꯥꯝ ꯑꯩꯒꯤ ꯁꯤꯡꯖꯨꯁꯦ ꯌꯥꯝ ꯆꯝꯕ ꯁꯤꯡꯖꯨꯅꯦ ꯌꯥꯝꯅ ꯑꯗꯨꯗꯥ ꯇꯧꯕ ꯁꯤꯡꯖꯨ ꯅꯠꯇꯦ ꯑꯗꯨꯝ ꯀꯣꯕꯤ ꯈꯔ ꯁꯣꯏꯖꯜꯂꯦ ꯑꯗꯒꯤ ꯑꯩ ꯉꯁꯥꯏ ꯍꯦꯛꯈꯤꯕ ꯃꯔꯣꯏ ꯃꯄꯥꯡꯗꯣ ꯑꯗꯨ ꯈꯔ ꯁꯣꯏꯔꯦ ꯑꯗꯩ ꯕꯦꯁꯣꯟ ꯑꯉꯧꯕ ꯈꯔ ꯊꯣꯏꯗꯤꯡ ꯑꯉꯧꯕ ꯈꯔ ꯑꯗꯒꯤ ꯇꯤꯜꯍꯧ ꯈꯤꯇꯪ ꯁꯣꯏꯖꯜꯂꯦ ꯑꯗꯒꯤ ꯉꯥꯔꯤ ꯑꯔꯧꯕ ꯈꯔꯒ ꯑꯗꯒꯤ ꯃꯣꯔꯣꯛ ꯈꯔꯒ ꯁꯨꯃꯥꯏꯅ ꯕꯤꯔꯤ 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 ꯅꯣꯠꯈꯥꯏꯔꯅꯤ ꯑꯗꯨꯏꯗꯨꯒ ꯋꯥꯏ ꯄꯦꯀꯦꯠ ꯑꯃ ꯂꯩ ꯑꯗꯨꯁꯨ ꯍꯥꯞꯆꯜꯂꯦ ꯑꯗꯨ ꯑꯩꯁꯦ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯁꯨꯕ ꯁꯤꯡꯖꯨꯁꯦ ꯁꯤꯁꯦ ꯏꯆꯝ ꯆꯝꯅ ꯁꯨꯕ ꯁꯤꯡꯖꯨ ꯅꯨꯡꯊꯤꯟꯗ ꯁꯨꯕ ꯁꯤꯡꯖꯨꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯄꯥꯝꯅ ꯆꯥꯏ ꯑꯩ ꯏꯆꯥꯅꯨꯄꯥꯁꯨ ꯌꯥꯝ ꯄꯥꯝꯅ ꯆꯥꯏ ꯈꯨꯄꯥꯝ ꯑꯃꯅꯦ ꯁꯤꯡꯖꯨ ꯆꯥꯒꯟꯕꯩ ꯖꯥꯠꯇ ꯃꯥꯁꯤ ꯄꯨꯔꯥ ꯀꯩꯅꯣꯅꯦ ꯁꯤꯡꯖꯨ ꯃꯄꯤꯅꯦ ꯍꯥꯏꯁꯤꯅꯦ ꯁꯤꯡꯖꯨꯅꯤꯕꯨ ꯍꯥꯏ ꯇꯥꯔꯗꯤ ꯑꯗꯨꯝ ꯀꯩꯝꯇ ꯋꯥ ꯉꯥꯡꯅꯗ꯭ꯔꯦ ꯍꯥꯏꯁꯤꯅꯤ ꯑꯗꯣ ꯆꯥꯗꯤ ꯑꯩ ꯏꯊꯟꯗꯒꯤ ꯂꯣꯜꯂꯦ ꯆꯥ ꯊꯛꯅꯕ ꯃꯤ ꯀꯅꯥꯝ ꯂꯩꯇꯦ ꯅꯨꯡꯊꯤꯟꯗ ꯍꯧꯖꯤꯛ ꯑꯩ ꯏꯊꯟꯗ ꯉꯥꯏꯔꯦ ꯑꯗꯨꯗꯨꯅ ꯑꯩ ꯈꯤꯇꯪ ꯂꯣꯜꯂꯦ ꯁꯤꯅꯤ ꯑꯩꯒꯤ ꯅꯨꯡꯊꯤꯟꯒꯤ ꯆꯥꯒ ꯑꯆꯥꯄꯣꯠꯀ ꯑꯩ ꯁꯤꯡꯖꯨꯒ ꯆꯥꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯩꯁꯦ ꯀꯩꯅꯣꯗ ꯆꯠꯂꯤꯅꯦ ꯃꯥꯔꯀꯦꯠꯇ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯩꯕ ꯆꯠꯂꯤꯅꯦ ꯑꯗꯨ ꯀꯦꯃꯔꯤꯟꯒ ꯑꯩꯒꯗꯪ ꯆꯠꯂꯦ ꯁꯦꯜꯗꯟ ꯌꯨꯝꯗ ꯂꯩꯍꯧꯔꯦ ꯁꯦꯜꯗꯟꯒ ꯖꯁꯨꯋꯥꯒ ꯁꯦꯜꯗꯟꯁꯦ ꯋꯥꯔꯦ ꯑꯌꯨꯛꯇꯁꯨ ꯃꯥ ꯀꯣꯏꯆꯠ ꯆꯠꯂꯨꯕꯗꯒꯤꯀꯣ ꯑꯗꯣ ꯃꯥ ꯌꯨꯝꯗ ꯂꯩꯖꯍꯧꯔꯒꯦꯅ ꯂꯩꯖꯍꯧꯔꯦ ꯑꯗꯨ ꯀꯦꯃꯔꯤꯟ ꯏꯕꯥꯅꯤꯗꯪ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯌꯥꯝ ꯀꯨꯏꯅ ꯄꯣꯠ ꯆꯩ ꯂꯩꯗꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯑꯗꯨꯝ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯌꯨꯝꯗ ꯁꯤꯖꯤꯟꯅꯒꯗꯕ ꯈꯔ ꯂꯩꯕ ꯊꯣꯛꯂꯛꯄꯅꯦ ꯑꯗꯣ ꯁꯦꯇꯔꯗꯦꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯤꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯤ ꯃꯌꯥꯝꯁꯦ ꯒ꯭ꯔꯣꯁꯔꯤ ꯇꯧꯕ ꯊꯣꯛꯅꯔꯛꯄꯒꯤ ꯌꯦꯡꯉꯣ ꯄꯥꯔꯀꯤꯡꯒ ꯑꯃꯠꯇ ꯂꯩꯔꯝꯕ ꯖꯥꯠ ꯅꯠꯇꯦꯀꯣ ꯌꯥꯝ ꯂꯥꯞꯅ ꯈꯥꯝꯃꯝꯃꯦ ꯑꯩꯈꯣꯏ ꯑꯗꯨ ꯌꯦꯡꯉꯣ ꯂꯣꯏ ꯐꯨꯜ ꯑꯣꯏꯔ ꯂꯩꯔꯝꯃꯦ ꯉꯁꯤ ꯄꯥꯔꯀꯤꯡꯁꯦ ꯑꯗꯣ ꯐꯪꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯄꯥꯔꯀꯤꯡꯁꯦ ꯑꯩꯈꯣꯏ ꯃꯇꯥꯏꯗ ꯑꯣꯏꯅ ꯈꯥꯝꯃꯝꯃꯦ ꯍꯥꯏꯇꯥꯔꯦ
Saturday Sunday ki awaga hayabu adudu mi sileba normal day dagi Saturday Sunday ni hena sille grocery leibam silumbase sigi mafamse ko injang na pe siyole dagi meat ke siyole iba phangni hai da sima famsida anagi sigi inak na musu nga yum famsu leire dukan ani hum kanaraga ko anana sima famse yam nungai leibada especially weekend se ayam matamda festival aba ni lei season ni ngo mango ga wai seasonal oiba sa hobas na nungai ko aigi waina di ko wahai saba season da phangba wahai sidabudi season natrasu loi phangi ko andu star su kalen da kalen gi phangan da wahai saba inhamda da phangba wahai saba sing hena phayena khalle yi wa khan da di ni sina pasta nga kane sidai da pasta makhan gi pasta ne sidai da Italian pasta zeste da ngat pa phangi makhan le si kainu makup tagi mapo apo dagi lon maksure aisnis andagi aise siki se ko la phutharo se laige na yeng bane ba ado la phutharo se khogi tangkhai patli taw leirame ba lai leiatre ando last di da gam oi kainu da idi paknam sagan ba mi ba paknam asu ke matik pa me haisni paknam se ando aina stay the video da kake uhalak tarwani do paknam se ai freeze da dum baraba adum sulet letna dum lai hai bi yai hai da man loi hek loi hi da mang namaga dum tham doi ne ba ando ai ki ngasi se ai ngasai singju sa da paknam yaw da dum ai ti ba ando la se suki mati ai gi di darkar oi hai ta paknam sagan banina andagi moisture da phangba sigi fresh meat sing se suki matik quality fai swai da phangba sing Australia gi meat ki quality sigi high da kana de suki matik fai and sigi chicken thai fillet se boneless ni si chicken skewer se musiyai andagi isam na fry tor ga sar suyai dagi kaino da khogi noodle sembada dum semasu sinar suyai dizrani aini lais isanda sana ba hai tare ko andagi sisna shaldani bani sanamni ando zi oi bani loi bloire injang happy lei bloire ai sis da isi nga khara tawnu ba lei bla khani and khazing ju yawe sis da itat khazing pai yawe to and khazing se ise ka sa khazing yam na pam na cha ba di sai ko de su yam pam na sa ba mi na te and ye se blue mackerel kha lai re ti to ga dum da hale no da taw ga tham ga sa yam haw ga blue mackerel se and ke to ga ko i moro na to sala ga taw to i ro la ga kam sai thong ga side dish oina sa yam haw bane the yum yore and the isis day the duck curry thongine nganu thongine ba ndo nganu ga alu ga thongine and alu thongba da nganu thaira natraga nganu thongda alu thaira ai hai ba ngamdre dum thongi umorok ka thakchalaga phasana thongi and umorok se yamni thakte amadi thai umorok yawde de hawti ba ko sugumain thongba se and yam gano da sikatang thongi kaino da mathen yam longa ga thonga ga sadre kaino da sai ju singju ju sasalle andagi gano su sasalle mangal ju sasalle tawre diduna sisiga dum sakharaga dum saraga dum loisalle ngasigi oina ni nungdang gi oina di dungasigi oina di matang sida mayamdagi kaino baya thangni jari mayam su tekta kaidana ana yek yaudana nungai phana leibo ibiu haine ishor da khurum jari